असम की होजाइगी सिपुर जुगीजांदा नौनसाब बेटी केंद्रजित की माइखोम अगस्त 18 हांगदोकपगे अमदे होजाइ लंकादा खुंदारिबा मैतै अमदि मैतै पांगल की खुलसिंगदा चतुना थमोइगी ओइबा मरी अमा सागतनबगे पांदमदा इम्फालदगी चतखिबा अमुको की प्रेसिडेंट PH नंदो लुवांग लुचिंबा मियोइ 12 की टीम अदुना ngasi अगस्त 10 दा होजाइगी मैतै पांगल की खुल अमा ओइरिबा टोंगियादा मफमदुगी खुंजासिंगदा पांगल की नाटकी लेंग्यान फी ओइरिबा दोलाइफी खुदोल तौदुना nungsina wari-watai toukhre madugi makha chathrakpada amoko team adubo Meitei ki khul Kathaltoli ki Friends Club and Library na Chaklin ama sinbibaga loidana Meitei khunjasingda su wari tauke khul sing asida amoko ki team asina chatuna khunjasinga unabada aduda Hojaidagi Laishom Gulab President Manipuri Short Story Society India Tensubam Manihar President Manipuri Sahitya Parisad Hojai District amadi Thangjum Bidin Central Executive Committee Sahitya Parisad na sinbibane makata na amoko ki team asina Meitei ki khul kayada chatuna khunjasinga wari-watai dauduna khul singi khwaidagi ahal oiraba oirabi singi manakta su chatuna ngamjaba Manipuri ekoi ke Natki fi khudol taujabaga loidana khurum jaduna ahal singdagi yaifa thauza nibagi thabaksu tawgani abusu qawda aduna hijet amadi lola chisu yam maru ba maneba si sina koi ki culture ki keno ne ba sakam ba maneba adu lining nu ipa gi sek loba ima ipa ani mak na sandopiram basi masigi nungsiba masak masigi keno si masi Meitei Pangal nga ga lebi madune khoi ne yam sok thok toise adu Manipur da lakba Meitei Pangal sing aduna amuk karam ba ityas ki dangkakta Manipur thado sakhibano haibo wari sing su tongan tongan ba dangkak sakhiba gi ai sa ba sakhiba nthong matamana ki munar patwa de atop le ba landar padi sing ba chin be mer mayam ma lai adu hodik su Manipur wang moda laidana asi pangal lama woina Hojaigi ipa aduga ipu du ima aduga na hindira be I mari du pareng samdarga ngasi su ipa bu su ningaga ima bu su ningaga ani saktam amata kahendana leiramba se asida apoina nungai jam paw adu Manipur dagi homin nagi ba Manipur le jari na khole su madugi khungul lam liraga ikoi